खरुमजरे ISTV पाव मियंग ताबिर बसमुतराम नोकजरे हौजे मोरेबा पाव कुकी सिंगी तोंगानबा स्टेट दाबी तौरदुना ngarang ahing nungai dagi kaukiba pungni phuni pangi general strike na mahusagi punsida akaiba pire hauze pungi paw UNC na alternative arrangement ki dabi tauraduna chatharak pa pungni phuni pangi total ban loikibaga manipur da khundari ba kuki singi tongan ba state ama pinana ba kuki state demand committee na mamang dagi dabi tauduna lakpa adu makhata na dabi ACPB na ba ngarang ahing nungai dagi kaukiba pungni phuni pangi general strike na kuki taba lam singda chauna akaiba pikre hauzi phawgi oina pamdaba thodok thokpagi paw leitre interstate bus service amadi education na chingbada chauna apanba oikhe kuki na khundaba mafam singda leiba dukan amadi kaithel na chingba thonglon na khe aikhoigi mihut ramanandana kangpokpida oiriba pungni phuni pangi general strike asiga mari leina ba pawdam ama orang ahing nungyai pungbayo dagi hona kuki state demand committee na chakarakba pungni phuni pangi general strike ngasi awbuni mitai ko hingsagi thodo amata phangwagi paw leite ngasi ayamba kuki jati na khundaba jaga ayamba dominated area singda bangi yam chauna mami taki adubu hauji phobi oiradi hingsagi thodok sing leite amaranda kampokpi cycle hari jaga sing asadi bangi mami yam chauna tai atopa jaga sing da su hari general strike asigi chauna ngasi house limita mami tai na hari aduga hari banasi maram moduna interstate bus service adagi tongan ba transport servicing ko gari tesogisin ude adubu essential servicing hadidi ko press awadi fire brigade police kumbai ko gi maru ba servicing ge dum tesogisin to boda hari ba ban ko ba general strike ko da kangu singa ko open the piece kuki na nam ta ba jaga sing gi leiri ba mahiloi sing adagi dukan chungba hari ba jaga sing jai ba ko school dukan amadi atopa thal pam atopa business establishment sing amta thong hangna khide hari business strategy na maram modina Independence Day ki thoram da apan ba pina ba khonaramba UNLF ke myu ani khulai ga konana fagatle hare Thawal district ki manung chanba Sugnu police station ge SIP Okendrona luching ba police team amade kuntare suba sam rifles ki apun ba khutpuna hari ba myu ani asi August 13 da fagat pane ngasi phara ba myu sing amade khulai sing adu police station asida pawmi sing gi mamang da puthoke phara ba myu ani adu de nungu awang lekai dagi laisram kunjo maitei gi machanu pa laisram kishan sahi kuntaret amade laikai asimaktadagi laisram sanjoygi loinabi sana devi sahi kunmapani makoidagi grenade ama 9mm pistol ama amadi kapayariba maru taramari fagat pangamkhe police na phongdorapagi matungina haukiba July gi tang 13 da Chairel makha laikai da leiba kanto koba UNLF ke mi amagi yumda thiba humbagi thabak chathabada kisan na pirakpa grenade asi fagat pangamkhibani adubu nimit aduda kanto di amambagi khudong saba lauraga chenkre hare makhata na investigation chathabada hayeng pangthogadoriba Independence Day gi thoramda apan ba pinana ba honabada sijinagadaba khusukhlai singni haiba khangmangamle hare Athauba singi ningsing thoram ngarang Saijang Progressive Youth Club amadi IPSA ga puna sinduna Saijang mai lekai da pangthokre thoram adu da IPSA ge Information and Public Relations Secretary Khuraizam Athauba CLK ge President PS Tampak Laima Susaruk yakhe Kainau Gram Panchayat amadi IPSA Local Council Kainau anina susinduna ngarang Kainau da Athauba singi ningsing thoram pangthokhe thoram adu da Kanglamai ge President Lerik Laima Senior Citizen Forum Kainau ge President ATS Manisu Saruk yakhe Moirang da su athauba ipai pu singi ningsing thoram Kasturba Gandhi Balika Vidyalay Moirang amasung IPSA Local Council Moirang anina su sinduna ngarang Moirang da thoram pangthokhe thoram adu da IPSA ge President Johnson Langbam Kohargi convener Funindro Konsam yauna atei masak naiba miyakya su saruk yakhe thoram singa sida miyamna lekhidrabagi photo da leisu katuna ikai khumnakhe loinana thoram asigi nungi oiba warol wangakhiba singna phongdoknakhe Manipur gi lam inchi ama phawba mangba yaroi amasung kanagumba amata tapithokpa yaroi haina Janata Dol United Manipur State na phongdorakle Indo Myanmar gi border da maru oina Manipur ga tainari ba leibak singda lamdam sigi lam manghandana ba Manipur sarkar na akanba firep lobiu hare amarom da Rajniti Dol asina Sinduna ngarang babu parada laiba party office da layoi khraba lamdam sigi athauba ipu singi ningsing thoram pangthokki hare thoram aduda athauba singi photo da miyamna leisu katpaga loinana minute ani tumina leiduna awaba phongdokhe
Hayeng pangthokadoriba Bharatna ningkha tamkhibagi numit ningsing thorongga mari leinana Manipur gi Governor Ashwini Kumar na miyamda yape paujel pirakle British na Manipur thadokhiba numit August 13 bu ningsingduna ngasi Tara Suba Custom and Traditional Celebration Day gi thoram 9 Organization Manipur Chingmairong Khongnang Karak Assembly Road na sinduna ngasi GM Hall da pangthokre ngasi gi thoram adu da Thawal District ki adaksa KSO Surnabala Devi Imphal Urban Cooperative Bank ki TS Dilip Kumar amadi atai masak naiba miyokya su saruk yakhe thorongi sarukamu oina tinkhiba miyam na laikhidraba athoba ipa ipu singi mafam da minute ani 2 minute leptuna ikai khumna bot ke tongan ba lam kayada thoidok hendok pa miyoi singda su khudol pot piduna ikai khumna ke Manipur Sarkar na sana konung loksin na ba warep lokhiba bu yaning da ba phongdoktuna tongan ba lup kayana sana konung kanana ba khana naina ba amadi ngak sen bagi thabak chatakhraba matungda miyam gi oiba aphong ba khana naina ba mifam amasu hokiba August 10 da pangthoke mifam aduna leplam ba warep ki matung ina ngasi sana konung semgat lupna mifam ama pangthoke lup ki president yaungna tongan ba executive member singsu ngasi gi khana naina ba mifam adu da saruk yake President S Gopal Masana hokiba tang tara da laukiba miyam gi warep sing adu thabak ta onthokna ba ngasi gi mifam da khanake loinana sana konung athuba matam da semgatna ba baikhat payaba thabak thoram amadi khongthang lokhalagani haike Ajik Sarkar na magi cabinet na phamgiba my decision ji mase we do the talk banina adgolena na miyam na su koi konung semgot pagi sigi si sinabira banina akoi kamai to sem sige fund drive na kamai to wa adgolena na fund sing sem mase chap kambada investment torga han khanba mayam tu gi da koi trust amaka sem gi wakalol do koi lejei adgolena na makal mayama koi ways and means thi banina adum akoi charity na singba bhawda adum koi chatha baya na ngasi mi koi mi phamsina koi kana je adum adubu sina aroi bantam na yangre sigidi koi sai fund drive tawna bagi koi resource mobilization sigi Swana lejare Manipuri nat kan balupna August 13 tagi kun phawba numit mangani chupna ibuyayma sumanglila sanglenda jathagada ba state level awareness cum demonstration ga mari leinana ngasi pawgi mifam ama pangthokre ibuyayma sumanglila sanglenda pangthokiba pawmi singa unaba aduda lupki executive member Hemanta amadi wangangloi nabawari pasu sarukya khe Hemanta na phongdokhibada thaurongi manung channa maitai amadi pena saisak not sankritan Arangpham Maiba tradition yauna mandap mapu amadi Manipuri Christian tradition gi oiba thoram sing pangthokani masida miyam na saruk yabiyo haike nabawari pana Manipur da khundari ba jati makal kharagi magi pokpadagi siba phawbada pangthoknariba thoram singi kaifadraba chana pathap kaya gi matang da su akhang ahi kaya na wafung kaya phongdokhe ipuna ki leiriba traditional culture gi masak asima ngasi aikoina ngahorabadi malemda manipuri hana ko khunai asigisu masagi ariba na sanskriti lejaba adu malaipa amani haibado khangan mangam janabagi damukta sigumba thormase aikoina pakthok jaga Sana khonabada rans dito wana chauna mangjaba oigani haina PSED Minister I Hemochandra phungdukre ngasi MDO Hall da pangthokpa All Manipur Gymnastic Association gi Golden Jubilee thoramga mari leinana pangthokpa thoram amada manwa famase phungdokhibani ngasi gi thoram aduda IASK Parliamentary Secretary M Prithviraj MLA Surchandra amadi Association gi President oibatan natana Gymnastic Federation of India gi Treasurer oiriba Dr S Santikumar Susarugya khe Association gi founder member amadi hana Puramba Mui Singda, Memento Madia Chamba Kudol Pot Piduna Ikai Kunake. Dr. S. Santikumana, Manipurgi Oina Gymnastica Si, Hena Sakana Honare, Anuba Matanga Chunaba equipment sing Lane Naba Torang Tori Hake. Minister Hemosandrana, Masana Si, Manipurgi Oina, Yamna Chanabo Oigani, Angang Oringa de Hona, Masana Asida, Semgat Labadi, Hena Paba, Sanare Putopa Nongani. Kanga Sanaba Yinglaga Sana Konabada Ras Tito Basi, Kanaba Fangloi Hake. Nipan Super State League Naksilak Pagaloina Manipurgi Football Club Sing Sem Sabaki Tabakan Sinarkle Ngasi North Imphal Sporting Association Nisana State League Asida Champion Oinaba Kendragi MLA KSJ Kisana Firal Chinkat Pagaloina Yaifa Mongol Pikre Nauna Hongzinba Nisagi Sanglenda Club Sigi Sanare Singi Jersey number Yanto Pagi Thoram Amasapangtoke Sahiya Sigi Oina T Ajit Kumar na team Asigi Captain Oiragani O Pitaler Amadi and Jimina Jersey number Tariat Amadi Tara Pangbadanatana Hana MPS Sida Yauramba Ainila Kumar da Jersey number 11 Pikre
Hojek Maroy Pamo Cookie Singi Tongan Ba State Dabi Tauraduna Ngarang Ahinyungai Dagi Kaukiba Pungni Punipangi General Strike na Mahusagi Punsida Akaba Piri. ISP Pauming Tabir Basilva Mukahana Kurunjare.